अहानबदा ngasi gi hauzik phawgi maroi ba pau 15 August ka mari lainana pamdaba thodok thoktanaba police na section thorang lokhat pa hore kharunjari ISTV pawming tabirba samutaram nokchere hauji mapungi ba paw lagliba 15 August ki thorong ki mangoinana pamdaba thodok thoktanaba police na akanba mawongda section thorang lokhat pa hore More Commando gi DSP Thomas na luchingba team amana Indo Myanmar gate number 2 dagi hauraga India amadi Myanmar anigi ngamkhai gi saruk singda patrolling chatuna 15 August ke thoramda pamdaba thodok sing thoktanaba honare ngamkhai gi saruk singda leiramba chingna ningai oiba mioi sing wahang pahung tawbagi thabak chatakhi gari sing sek tawbagi thabak su kanghat khre Amaromda Indo Myanmar border gi saruk singda Myanmar romdagi More romda mitop sangsilaktanaba More Commando singna akanba mawongda section thawang lokhat khre Manipur Small Farmers Agri-Business Consortium na Sinduna Nimit Humni Chupna Sathagadaba Integrated Farming System Processing and Marketing of Farm Produces ki Training Program Hotel Classic ta Haudu Khre Haudu Pagi Thawramda Manipur Sarkar gi Additional Chief Secretary Agriculture Lekhogan Haukip Agriculture Director PS Rajendra Singh Deputy Director Dr. SR Singh Amadi Manipur Small Farmers Agri-Business Consortium gi Project Coordinator MS Khaidem na Maru Oiba Mesungmana Sarukia Khe Thawanga Mari Lainana Additional Chief Secretary Lekhogan Haukip na Haikibada Department na Lawmi Singi Tangai Fadaba Khwaidagi Maru Oiba Adu Thidok Minaba Tangai Fade Lawmi Singi Thabak Tawriba Minor Irrigation Horticulture Sericulture Fisheries Amadi Agriculture na Chingba Department Singna Lawmi Singi Yaifanaba Thabak Kaya Paikalabasu Potok Hengar Han Bangamdre Department Amadi Lawmi Anigi Marakta Apava Mari Lainadaba Gum Tawri Lawmi ga Law Mapuga Kari Mari Laine Haiba Phawba Mayek Sengna Khangdabna Training kaya pangthoklabasu amadi khudong saba kaya pirabasu madugi mahai phangri haike asina muka farmers haiba kada agriculture padi nataga phawsu bungata oina khalleba phawsu bungata nate horticulture su lady fisheries su lady sericulture su lady beekeeping su lady veterinary su lady atunina farmer develop to gerdi government ga asi department ma case su muka Converse to Tradi, farmer to Chaukan. Director Rajendrana Faung Nataba Potok Putoknaba Agriculture Department na Lupa Crore Chanirongi Mais Project Paikanaba Agriculture Minister na Sem Sabalore Lawmi Singna Thabak Ningthina Paikatrabade Ing Solusingani Kuni Thoida Hana Putokliba Potoki Mathakta Saruk Ani Henganaba Honariba Se Yoba Ngongani Thazade Haike तादने कोई दा याम छोरी जी फौजी जो क्वालिटी कोई यो ड्री को जिसे याम ना भाषा के तो संदोई के नम याव रे हम दे विनोइंग तो दे कोई दा देखी फजना ड्राइंग तो दे कोई दा होबे तो भी सीजन से शुरू होबे को नो हिता से लोम दा जी दा अदु लेरे का सुख कितन थावा या ना फ्रेश सेंग न को मकान फजना कंगल का मरुसी लीड हो जेबा कोई लीड ने पथोरा ने दे नेक्स्ट टाइम थारनी अरमा जो का न से की पोट पथोकला पथोई पोट सु क्वालिटी याव रे पन दे रे तद मसीद हो जिसे कोन में आ ताबी करे Bisa nuwari birusan implement makada kan puto sa house si quality of them. Mapangi pot me amsi ano variety me amsi kamita ko ko siyang wali at yari ki quality per ko posi puto per kanda ko belo si dito tawag kan posi yo dagati ko farmers income si 2022 da kan bring taw ni kasi masi mai pa sungong mo Kwathagi border pillar gi issue Manipur University gi vice chancellor gi wafam amade Framework Agreement ki matangda RSF na chatkiba hingnongyai dagi ngasi hingnongyai fawba Manipur da General Strike chathagani haina laukthokraba matungda General Strike se chathararoi haina amuk hanna laukthorapdagi praja miyam da chawna chamamnaba pokle misam miyam di lairadana media gi miyoi fawba General Strike asi chatharibra handokrabra haiba chap saba khangnadaba yaure ISTV News ta telephone gi khuthangda khangalakpadagi General Strike asi makhatana adumak chathari hairi Amaromda Khwairaman Kaithel da Mahusagum Kaithel Kanaki Lambi da Gari Chanaki Mahiloisan Khara Lairik Tamba Yaunaki Amadi Karbar gi Loisang Sing Thong Hangduna Mahusagum Thabak Tongnaki Manipur University gi VCAP Pande Lauto Haiduna Mushu Muta Amadi Musana Khongjang Sangsilingai Cherakta Social Media da AP Pande remove tore Professor Biswanath na BC gi SARS Puragani Haiba Wafam Thadorakle Wafam asigi matangda ISTV News na phangba awang thaki source amagi matung inadi AP Pande si tha ama suti pibani hairi
Numit humnigi mamangdagi more amadi masigi akoibada nong kana chubana maram oiduna Imphal more lambigi Lokchau area amadi khudeng thabi khuldagi kilometer anirom chatlaga leiba mafam anida chingning khaibadagi pung khara lambi fauna rudre Panduna leiriba gari ki miyo singna chingning khaiba adu gari lanthokpa yananaba semlaba matungda gari sing lanthokna khre mafam aduda more police ki kangbu chatuna yengsin khre mafam aduda JCB sijinnaduna chingning khaiba adu lokthoknaba honari miyamna mari leinaba department amadi sarkar gi mieng sangbinaba pungning singsilakle koi Lokchau ki khong anu ba sembi ki jaga sida landslide layangra no kan chu badigi masi sem to di gari am talan me adre masi mari ne ba authority na kha thu na yengjan biraga panna leba gari sing je kitang lan jana ba kaino amta minsam to biyo si haijari Communist Party of India CPI na lebak sin bathungna August ki tang amadagi taramari fawba samsin gadaba Modi lenga ki mathong huktaba chahi mari gi mayukta khongjang haiba asigi matangda CPI Manipur State Council na sinduna kong badangarang mifam ama pangthokre Hauziate Mabrent lobjeri Enjoy the tastiest bread in town. Manufactured with the highest quality in the most hygienic bakery in Manipur. White bread from Likla Bakery, now Manipur's favorite bakery. Nati chat lage ba, please I chat lage ba. Target ki season loy krabadi adudi ma amu hana una punglaro asum tauna mango season chat krabada adum haina unkis mango swiss roll su adum panglaro khangedana. I think we should run at once. Winky's Swiss roll. Yam turabo punshibu Winky samta di piudana. Greg John gidi Tatis College di. Mamal suma pang kuding jamane yo suma ngaro pista salabrina. Ado suma takta superlink footing gi offer me amon piri sidi. Taj electric rang no sin bagum na yo disin ya. Dudi sanagi mohut yang na sin ya. Job vacancies. Classic Hospitality Training Institute, Rims Road is recruiting the following posts. Business Excellence Assistant Manager, Housekeeping Trainer, Food Production Trainer, Food and Beverage Service Trainer. Interested candidates meeting the above criteria may submit their CV with recent passport size photograph. For details, contact Babina Diagnostic Building, 3rd floor, Rims Road, ranjita@classichotel.in. Phone number 03852415592. Indian Institute of Banking and Information Technology IIBIT is now in your hometown. Prepare yourself to get your dream banking career with the leading institute of Northeast with a record of 7,000 candidates. Free IBPS or PO coaching available. Last date of registration is 3rd August 2018. Please contact 8974875055. I think they are going to get us. Indeed, indeed. I think they are going to finish us. I think we should run at once. Winky's Swiss roll. Yam turabo punshibu Winky samta di piudana. Mioi bagi nungai na ba singbang zariba aibu mafam chadana langthok piduna mahok sagi kalda akaiba pihan batana tana aibu mioi bagi yekna bani haibire ngasidi Manipur da NGO ama thoraktuna aibu mafam chana thambina ba senbire sizina ba loirba matungda aibu storage tank asigi manungda thadabiu maduna aigi anauba mapo ama poktuna amuk hanna mioi bana koigi mating amuk pangjage Nati chat lage ba, please I chat lage ba. Election ki batam loy krabadi adu duma amu unaru khangaro asum tauna mango season chat krabada adum haina Winky's mango Swiss rolls adum khangaro khangedana. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup
amasung capsule. Diabetes singidamagta Jolib capsule chabiyu. National Handloom Expo 2018-19. Manipur yauna India gi mafam kayada National Handloom Expo 2018-19 pangthok charagani. Kolkata da lakliba July gi tang 38, Delhi dana lakliba September gi tang 15, Manipur gi oina Imphal da lakliba October gi tang 18, amadi Nilakuthi dana lakliba October gi tang 15, sponsored by Development Commissioner for Handlooms, Ministry of Textiles, Government of India, Sinja Langjariba Amadi Pausianjariba, Directorate of Handlooms and Textiles, Government of Manipur. A magic mix of chocolate and vanilla marble cakes from Winkies, the cake specialist. Break matung da mayabu taram nokchari makata ba pauda jaya sigi February gi tang anida sakang da singna Indo Myanmar Workers Forum gi lever Muhammad Khairur Rahman Kauba More Ward number manga da gi mi ama nungmaina kaptuna hat khiba thodok adugi matang da ex gratia oina July gi tang 30 da lekhitrabagi apokpagi bank account da sarkar gi maikei dagi lupa lakh manga hapirakpabu Indo Myanmar Workers Forum More gi president and Pulindrona thagat pafungdurakle Technopol gi DC Tombikanta amadi SP Dr S Ibom Chana hona bibagi damakta nungai bafungdurakle Chahi sigi February gi tarik ani 2018 da legidaba MD Khairur Rahman gi legidaba gi ex riasi ex riasia hauji ko riba Technopol district ki DC obiriba Sri Abujam Tombikanta amasung SP Dr S Ibom Cha anina kanna hona biduna S Yasagi Paisasi Legidaba Mapa MD Ajijurgi Maminda Lupa Lak Manga Saliba Haukiba Thagi July Gitari Kuntrada bank account Chagan Birakwe Tonta Hanana Tagachari Apna Dol S ki National President Asis Patel na thokpa appointment order amana Thokchom Sarsil Singh Singzamaibu Apna Dol S Manipur State ki President oina hakre Thokchom Sarsil Singh haukiba Manipur State General Election 2017 da Singzamai Assembly Constituency da MPP gi ticket ta candidate oikibani Apna Dol SSC Housing Center da BJP na luchingba NDA government ka chatminaba party ni hairi Handak Assam da NRC gi final draft bill lauthokraba matungda mi lak nifu final draft bill da yaudre haiba khangan kibadagi Meghalaya da mitop sing sangsilaktana ba khasi students union na akan ba mong da thabak lokat pa hokre union gi volunteers sing na atopa state tagi Meghalaya da changlakpa gari khudingmak check tawduna mitop yaurakpra haina yengsinbagi thabak chathakre Lamjau Makha Lekai dagi Thokchom Gautam Kauba mi ama Jun gi tang 15 da accident thokpadagi Guwahati yauna tongan ba hospital singda layeng bada lupa lakh 10 rom changkhrabasu masagi phibam di phagalakpa leitre hauzik Makha tana palace compound laiba advanced hospital da laikanare mafam asida hauzik fawo da layeng bada lupa lakh amarom changkhre hari hospital asigi doctor singnasu maki anabagi phibam phagat hanana ba kanna hodare imung manungi maikei dagi lengakna mateng pibina ba appeal tawrakle Hauzik Maroi Bapau Amu 15 August ka mari lainana pamdaba thodok thoktanaba police na section thorang lokat pahore Hauzik Phabu gi na dia sibne pizeba pau mata solution jare meng tabiri basingbo mukahanna kurumjare